बीजेपी की सीनियर लीडर ला गणेशान मणिपुर की गवर्नर ओइरगने बीजेपी की सीनियर लीडर अमा ओइरिबा तमिलनाडु दगे ला गणेशान मणिपुर की तराग तरेत सुब गवर्नर ओइना हयेंग अगस्त की तांग कुलहुमदोई दगे थौ पुरगनी हाइना एजेंसी की पाव अमन हाइरे मसिगिदमक ngasi भारत की प्रेसिडेंट ना ला गणेशान बु मणिपुर की गवर्नर ओइना हापनबगे राष्ट्रपति भवन दगी प्रेस सेक्रेटरी ओइना थौ पुरिबा अजय कुमार न प्रेस रिलीज अमा थोक्तुना खंगलकले राष्ट्रपति भवन दगे थोरक पचेरोल असिगी मतुंगिना हाना मणिपुर की गवर्नर ओइना थौ पुरंबा डॉक्टर नाजमा हेप्तुलाना अगस्त 10 गवर्नर ओइबगी मतम लोइखिबदगे सिक्किम की गवर्नर ओइना थौ पुरिबा गंगा प्रसाद न मतम खरा गवर्नर की चार्ज पुदुना लैरिबने नौना मणिपुर की गवर्नर ओइना थौ पुगदौरिबा ला गणेशान मासागी चही 63 सुरे महाक असे इंग 1995 गी फेब्रुआरी 13 तमिलनाडु के थांजावुर पोखे बीजेपी की एक्टिव वर्कर ओइना हौरखे मेंबर ऑफ राज्य सभा ओइना 2016 दगिना 2018 फाउब पुरखे प्रजाना वोट पीबीबदगे मिनिस्टर ओइबा फंगबने रंजन सीएम ओइरकनी हाइबा मंग फाउब मंगलुदे ईश्वरना पीबीबने चीफ मिनिस्टर यूनियन मिनिस्टर ऑफ स्टेट फॉर एक्सटर्नल अफेयर्स एंड एजुकेशन ओइरखरबा डॉक्टर आर.के. रंजन बु ngasi nungthil बीजेपी ऑफिस बीजेपी मणिपुर प्रदेश ना सिंधुना ओकपगी थौरम पांगथोखरे थौरम अदुदा मणिपुर की चीफ मिनिस्टर एन बीरेन याउना पार्टी की करिकता कयाना हराउ तयामना ओखे हौखिबा तांग 13 मणिपुर दगी हौरखिबा जन आशीर्वाद यात्रा की खोंचत पांगथोकलबा मतुंग ngasi मिनिस्टर असिबु ओकपगी थौरमदा आर.के. रंजन ना फोंदोखिबदा ngasi अयहांगना मिनिस्टर ओइबा फंगबसे प्रजा मियामना वोट पीबीबा मदी पार्टी की लुसिंगबा सिंगना नुंगसिबीबदगे मिनिस्टर ओइबा फंगबने लाइबक फबदगी ओइबा नत्ते भारत की प्राइम मिनिस्टर नरेंद्र मोदी असी अवांग नोंगपोक भारतपु यामना नुंगसिजबा अवांग नोंगपोक लमदम साउखतना भारत साउखतपा यारोय हाइबा लुचिंगबा मने आइंगोंदा एक्सटर्नल अफेयर्स अमदी एजुकेशन मिनिस्टर पिरकपसे अवांग नोंगपोक भारतता लुक इस पॉलिसी चाउखनबा अमदी थबक ओंथोकपा ngamnaba अतोपा लैबाकसिंगा अफबा मरी थमनबा होटनबने एजुकेशन दा अहेनबा मिडियंग चंगहनदुना ngasi naharol sing hayengi jati gi yombene makhoi lairik laisu hayanduna asengba jati ama oinaba pandam thamnaba thawrang ne ayhak pu minister ohenanaba miyam na pirak pathabak sing miyam ga loina na thabak tawgane thawram asida chief minister na external affairs and education minister bu taram na ogladuna ngasi ayhak na cm oiba phangbase isor na pibani ayhak ki chingda chasi haibase aina hekta haige khanna haikhi banatte isor na chinda tongduna haikhi bane ngasi di chingtam aduki matik nungsinare miyam gi damak laiba laingak ne miyam gi apamba khudingmak thabak onthokpa ngamnaba honaraga ne prime minister narendra modi na awang nongpok bharat pu kadai phawbo nungsibagi haibadu handak north east dagi minister manga hablak liba se ne masi mamang da su amukta thokhidribane miyam gi damak handak election mamang da tongan bo olympian park INA ge achoba park amadi khongjom ge tengol park su miyam da sinaraga ne ngasi ki thawram adu da बीजेपी मणिपुर प्रदेश के प्रेसिडेंट ए सरदा देवी अतई मिनिस्टर सिंह अमदी एमएलए कया सिंह सु सरुक याखे सीएम कोविड-19 अफेक्टेड लाइवलीहुड सपोर्ट स्कीम सीएम ना ngasi लॉन्च तौखरे मणिपुर थुगाइबगी वाखल दुदे मंगदफाव मंगनु मणिपुर थुगाइबगी वाखल लोंदे ओइथोकलॉय चीफ मिनिस्टर आइखोई पुन्ना लैमिनसे पुन्ना हिंगमिनसे अमना अमगे इज्जत तौनसे अवाद अपा मेंखनसी हाइबा वाखलोन असिदा युमफम ओइदुना लैंगाक असिना मणिपुर की चिंग अमसुंग तम अनिमक साउखटपगी थाकता चप मानना पुरकनबा गो टू हिल्स गो टू विलेज न चिंगबा स्कीम कया हौदोक्तुना मियामगी अवाद अपा मेंखनबा थाक मानबा खुनाय अमा सेमनबा लैंगाक न होनदुना लाकली हाइना चीफ मिनिस्टर एन बिरेन फोंदोखरे वाफम असि सीएम सेक्रेटरीट सीएम कोविड-19 अफेक्टेड लाइवलीहुड सपोर्ट स्कीम हाइना मिंगथोनबा स्कीम अमा लॉन्च तौबगी थौरमगा मरी लैनना वांगांगबदा चीफ मिनिस्टर न फोंदोखिबने ngasi CM na launch tawkhiba scheme asigi apunba senfam lupa crore amaga lakh 53 lising marfudra ne scheme asigi pandam de covid laisen na sokhalaba nomogi chara tanjaraga hingliba miyamda mateng pangna bane scheme asi social welfare department ki makha da paikhat bane department asigi makha da form ama tharaga covid na sokhalaba miyoi sing aduna form adu da mensilaga lupa lising manga gi tengbang pigani sel gi tengbang ase niyom sumna pinaba DC सिंगी खुथांगदा निंगथीना सर्वे तौबगी थबकसु पाइखतुना लाकले हौजिक फावबदा पुन्ना एप्लीकेशन लिसिंग कुनगनिथोय चहुमगा कुंथ्रागा तरुक थाजिलकले
masigi manungda street vendor lising tara humdoi chatru ko yankhai mathoi transport driver na lising mariga chanipan marfudra school van driver na lising ahumga chatruk marifu amade artist chamaga nifu mangani apunba application asidagi ahanba phase ki oina beneficiary lising taret ka chamapan nifu ga humdoi verify tawduna beneficiary lising taru ka chani humudra ga tarukta scheme asigi makhada ahanba installment gi oina beneficiary amamam da lupa lising aniga chamga yanthokre wadhauriba lupa lising aniga chamga gi senfam aduna lakliba September thagi aroiba sarukta yanthokane loinana walhauriba application sing verify tawduna application thajalagli ba khudingda kanaba si phangangani haina phongdokhe CM na makha tana phongdokhi bade mamangi lengang na amukta tawramdaba thabak oina MOBC gi makha da lupa crore lising ani laingak na kaithokuna thabak paikhat pa hore Manipur gi chingi lamsing laingak asina paikhalak pa chakhot thaurangi thabak sing uba phangkhre loinana November amasung December thada mapung phana uba phanglaga nei loinana masana masabu thabak pijaba pamba miyoi singna laingak asina Manipur Cooperative Bank ki makhada tha amagi loan gi senpham pinaba thabak paikhat lei thabak asi ningthina paikhat abagi damakta Imphal MG Avenue da leiba Cooperative Bank ta social welfare gi staff amasu duty tawduna lehelagani haikhi CM na hai ngasi laingak asina sel leijadaba imung kayada ana ayek yaurakpa matamda layeng bagi khudong chaba phangana bagi damakta Chief Minister Haksel Tengbang haiba scheme hogdoktuna lupa lakh ani gi senfam ana layeng gi damak phanghalle masida natana Prime Minister Haksel Tengbang scheme gi hogdoktuna scheme asigi card paiba miyoi singda ana layeng gi senfam lupa lakh manga phanganduna ningthina layeng banga manduna nungai na hingba punsi ama oina ba laingak asina honari haikhe CM na hai laingak asina miyam gi damak yaifana ba khanduna thabak tawduna lakli Manipur gi chingi lamda chakhotpagi lamda sothaduna lakli ba se chingi kendra singdagi bot gaduna miyam gi mihut oina MLA minister oiraga chahi mari masa masa gi kendra gi phanaba thabak amata tawdana Delhi da madi Imphal da maral mathum tansanduna laibana ayamba oibadagi ne aduga bot yauramdaida voter oiriba miyamda ensang napi amadi paisa yelaga bot khombagi politics tawbagi thabak chatharakpani asigumba leibang miyam gi khandana politics tawbagi matam ngasidi hele miyam gi mihut MLA minister oiriba singna masa masa gi kendra da tawpham thokpa chakhot thawrangi thabak paikhataba sempham thokpa lambi semdaba miyoi sing mirep oina thorakpada miyamna bot piduna kahalakano laibak asi fahansi haidabadi leader oiriba sing hana fava transparent oina amade puksel sengna thabak tawba mathau tai haikhe CM na yamna pukning nungsina phongdokhiba wafam de miyamna hingnabagi lanfamda peruk charaga nong marakta wana hinglaga miyam gi mihut oiriba MLA minister khaktana nungaina hinglaga kari kana gadoribano jati amaga gi marakta hunnaba toklase mamangi chahi kunthra nifugi matamdage jati amaga hunnabasi taduna laklei madugi matamdung asidi hauhan khrase miyamna duki matik pamdaba pelaba oklaba haibadu oirei amukhanna puksel piklaba miyoi kharna jati amaga nungsinadaba hunanaba insillabasu aikhoina lauragumse CM na hai hauzik Manipur da punna khundaminariba tongan ba community sing haibade kuki na kuki oina maitai na maitai oina pangal oina naga na naga oina sengna leibiyo kanagumba community amagi mathakta kakhanaba amade tuhannaba honagumse tuhannaba amasung kakhanaba su honafam thokte Manipur da punna khundaminariba community sing ase leikol amatada machu makhal da satpa lairang singne maduna isa ge machu da mapung phana laisat tamse maduna tana kanglup semgatuna community amada tuhannaba amade Manipur thugainaba honagumsi haikhe ngasigi CM na scheme launch tawbagi thawramaduda laingak asigi cabinet minister sing MLA sing senior government official sing DC sing amade mari lainaba official sing su saruk yakhe loinana phangatlaba beneficiary sing da hanba phase ke sel gi tengbang lupa lising aniga chamga su yanthokhe aroibada tabiri bapum namakpu thagatchare